ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯒꯤ ꯃꯤꯡꯅ ꯑꯆꯧꯕ, ꯌꯥꯏꯃꯒꯤꯅ ꯊꯣꯏꯕ, ꯑꯗꯨꯒ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯅ ꯍꯦꯟꯕ ꯀꯧꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯗꯨꯈꯛ ꯅꯠꯇꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯂꯟ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯀꯥꯟ ꯃꯇꯝꯗꯨꯗ ꯃꯈꯣꯏꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯍꯟꯒꯅꯤ, ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯃꯛ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯂꯣꯏꯅꯃꯛ ꯐꯥꯔꯦꯗꯣ꯫ ꯅꯁꯥꯅ ꯑꯐ ꯐꯠꯇ ꯂꯣꯏꯅꯃꯛ ꯈꯪꯂꯕ ꯉꯥꯛꯅꯤ꯫ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯃꯆꯥꯁꯦ, ꯃꯁꯤ ꯅꯠꯇꯅ ꯏꯄꯥ ꯅꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯒ ꯌꯨꯝꯐꯝ ꯃꯆꯥꯁꯤꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂꯀꯥꯟꯗ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯗꯧꯔꯤ? ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯒ ꯅꯁꯥꯅ ꯆꯥꯅꯖꯒꯗꯕ, ꯅꯁꯥꯅ ꯍꯩꯅꯖꯒꯗꯕ ꯁꯤꯟꯐꯝ ꯑꯃ ꯍꯦꯛꯇ ꯊꯤꯔꯒ ꯇꯝꯅꯔꯨꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯖꯕꯅꯤ ꯍꯥꯏꯗꯅ ꯍꯩꯔꯒ ꯂꯥꯛꯄ ꯃꯍꯩꯁꯤꯡꯗꯣ, ꯃꯗꯨꯒꯤ ꯁꯤꯟꯐꯝꯗꯣ ꯏꯄꯥꯅ ꯍꯔꯥꯎꯅ ꯌꯥꯒꯅꯤ." ꯃꯁꯤꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯄꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯅ ꯆꯥꯎꯔꯕ ꯁꯍꯔ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯐꯤꯔꯣꯜ ꯁꯦꯝꯕ, ꯇꯨꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯗꯤ ꯎ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯁꯍꯔ ꯑꯃꯠꯇꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯍꯥꯛ ꯎꯃꯪ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯍꯥꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯆꯦꯟꯁꯤꯜꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯝꯕꯤ ꯂꯃꯥꯡꯅꯈꯤꯕꯗꯒꯤ ꯃꯍꯥꯛ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯝꯕꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯎꯖꯥꯎꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯌꯨꯝ ꯑꯃꯗꯒꯤ ꯃꯩ ꯊꯥꯟꯕꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯣ, ꯑꯥꯗ ꯌꯨꯝ ꯑꯃꯗꯤ ꯂꯩꯔꯦꯁꯦ꯫ ꯌꯨꯝꯁꯦ ꯌꯧꯅꯕ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯇꯪꯗꯤ ꯆꯪꯖꯐꯝ ꯅꯤꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯨꯝꯗꯨ ꯌꯧꯅꯕ ꯂꯥꯛꯈꯤ꯫ ꯌꯨꯝꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ꯫ ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯏꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯡꯗꯨ ꯂꯣꯜꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯏ, ꯀꯅꯥꯅꯣ ꯅꯍꯥꯛꯇꯤ? ꯌꯨꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯍꯦꯛꯇꯃꯛ ꯆꯪꯂꯛꯂꯤꯕ? ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ." "ꯏꯕꯦꯟ, ꯑꯩꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯦꯛꯇꯃꯛ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯩꯍꯥꯛꯁꯦ ꯏꯁꯥꯒ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯑꯃꯈꯛ ꯇꯝꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯎꯃꯪꯁꯤ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯅ ꯑꯩꯒꯤ ꯂꯝꯕꯤꯁꯨ ꯂꯃꯥꯛꯅꯍꯜꯂꯦ꯫ ꯏꯕꯦꯟꯒꯤ ꯌꯨꯝꯁꯤꯗ ꯃꯩ ꯍꯧꯕꯒꯤ ꯃꯉꯥꯜ ꯎꯕꯗꯒꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯇꯪ ꯆꯪꯖꯐꯝ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯇꯕꯅ ꯐꯒꯅꯤꯀꯣ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯂꯨꯕꯅ ꯐꯅꯤ꯫ ꯏꯕꯦꯟ, ꯑꯩꯁꯦ
lamsang lakpagi wabana loire. Nonglay nungsit mayok narubaga aduki matik haksangse sokthabana loire. Ihe, ibungo, yumse ibengi nette. Yamna sathiba huranba daku singi yumni. Aihakpusu makoina pharaga puraklibani. Makoigi sana thaknaba thongnanaba aduga yumsibu yangsinaba thamlibani. Aduna ibena haribasini. Nahak mafamsida leitabanaди hena phagani ko. Huranba singdo halakpa taragadi nahakpu makoina lemna tharoi. Iben, oiningbo oijarasanu. Ai yumsida ahing simatangdi leijarage. Phare phare. Adubu nahak kudong thibadi soidanamak taragani do. Asumna hairamlaga hanubido mahaki tawpham thokpa mathau tawraga adumak laikhre. Masidagidi henbasu wamanbadagi phi ama tharaga hiplaga laikhre. Ngaihak leibagadi huranba singdo halaklammi. Nupa ama lairambaduda makhoi loinamak henbada hairammi. Hi, nupa, nahakna lairiba yumsi kanagino haibadi khanglabra. Na thoaido mangningdrabadi na sada yauba sana lupa sel khudingmak thanamu. Adu oirabadi nangina thoaido kanbige hai. Henbana khummi. Aihak yumse kanagino haibadu khangjai. Adubu iyamba. Aihak yamna lairaba misak amani. Hingnabagidamak ishana hainagadaba sen tanba yaba lambi thijarakpani. Iyamba singna yumsigi thabak inkhang sunanaba miyoi ka darkar oirabadi ai sujage. Huranba sing aduna amaga munna yengnai aduga hairammi. Nupa, nahaksu aikhoina tawriba thabakse masigi lambida changinglabadi nahak aikhoigi khutpusigi saruk amadi oiba yani. Iyamba, aihak sel tanabagidamak lambi ama hektada chatpa yani. Aina yom thadoklaga lakpa matamdasu aigi apamba lambida sel tanba yabagi ayabado ipana piraklabani. Phare phare. Adudi nahak aikhoigi kanglupki mi ama oininglabadi. Nahakpu aikhoigi thabak sunaba minai ama oina leige haibado madu mangai. Adubu nangna minai oiningdrabadi nahak thabak amadi tawba tai. Henbana khummi. Iyamba, kari thabakno? Ai soidanamak tawjage. Huranba amana amuk hairammi. Aikhoina leiriba mafamse masidagi awang pangna yamna nakna khun amakhak leibani. Mafamduda nupa amakhak mahaki nupiga loinena leibani. Makhoigi sanbi asauba phajaraba ahumkhak lei. Sanbi amadi hayengi numitta nupa aduna saharda puraga yonba chatkadoribani. Hairibu wafamse aikhoina matai manau anina wari sanabada taraklabani. Aduna nahak nupa aduna purakadoriba sanbido mahakna lakpagi lambida masa khanghanda aduga nupa aduda karigumba asok apan amatasu yahundana huralakpa ngamlagadi nahakpu aikhoina aikhoigi minai oina thabak suhanbadagi tawhangadoribani. Maduda henbana soidanamak ngamni hairammi. Mathangi ayukta henbana huranba singdugi mayomda lairamba phajaraba khongup jura amakhak puraga chatlammi. Nupa aduna sanbidu puraga lakadaba lambi adomda chatlammi. Aduga mahakna purakliba khongupto madugi nama lambi mayaida thamlammi. Huranba sing aduga loinena henba mongsong amagi marumda nupa adu lakpa ngairammi. Ngaihakki matungdadi nupa do sanbidu puraga laklammi. Nupa aduna matomta sonjarammi. Ha, asok yamna ngalibasibu thenge kaina hektamak chai thangba tawine. Sanbi amakhak yonbabu matam kayam changadoino. Asumna mahak ngang-nganglaga asum lakpa matamda henbana ngasai thanamba khongup namado thengnarammi. Madu ubada hairakhi. Onthokna phajakreda. Masigi khongupsidi. Kanabu waribazano. Khongupsibu aina yumda puraga changlabadi aigi nupina harawnise. Mahakna aibu thina saibado madusu pharani. Adubu khongupsidi nama khaktanida. Masidi aingonda karisu kanafam khangloi. Asumna hairaga nupadu amuk makha tana chatki. Nupa aduna hek chatkibagadi lambida thamliba khongup namado henbana lausilammi.
ꯑꯗꯨꯒ ꯑꯁꯝꯕ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯉꯁꯥꯏ ꯂꯝꯕꯤꯗ ꯊꯝꯈꯤꯕ ꯈꯣꯡꯎꯞꯇꯨꯒꯤ ꯑꯇꯣꯞꯄ ꯅꯥꯝ ꯑꯗꯨ ꯑꯃꯨꯛ ꯅꯨꯄꯥꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯠꯂꯒ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯎꯞ ꯅꯥꯝ ꯑꯗꯨ ꯇꯥꯔꯒ ꯑꯃꯨꯛ ꯂꯩꯔꯝꯕꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯇꯥꯍꯧꯕ ꯐꯖꯔꯕ ꯈꯣꯡꯎꯞꯇꯨꯒꯤ ꯑꯇꯣꯞꯄ ꯅꯥꯃ ꯑꯃꯗꯨꯅꯤꯅ꯫ ꯀꯔꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯑꯄꯪꯕ ꯅꯨꯄꯥꯅꯣꯅꯦ ꯃꯁꯥꯒꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯈꯣꯡꯎꯞꯁꯤꯕꯨ ꯇꯥꯍꯜꯍꯧꯔꯤꯕꯁꯤꯕꯣ? ꯑꯩ ꯉꯁꯥꯏ ꯇꯥꯍꯧꯔꯤꯕ ꯈꯣꯡꯎꯞ ꯅꯥꯃꯗꯣ ꯆꯦꯜꯂꯒ ꯑꯃꯨꯛꯇꯪꯕꯨ ꯈꯨꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯈꯣꯡꯎꯞ ꯖꯨꯔꯥꯁꯦ ꯌꯨꯝꯗ ꯄꯨꯔꯒ ꯍꯜꯂꯒꯦ꯫ ꯈꯣꯡꯎꯞ ꯖꯨꯔꯥꯁꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯁꯟꯗꯨ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡꯎꯞ ꯅꯥꯝꯃ ꯇꯥꯍꯧꯔꯤꯕ ꯑꯗꯣꯝꯗ ꯈꯨꯟꯕ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯍꯦꯟꯕ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯁꯟꯕꯤꯗꯨ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯜꯂꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯣꯡꯎꯞ ꯅꯥꯝꯃꯗꯣ ꯇꯥꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯁꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯟꯕꯤꯗꯨꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯅꯨꯄꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛ ꯊꯤꯅ ꯉꯥꯡꯕꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯈꯛ ꯃꯨꯟꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ, ꯈꯣꯡꯎꯞ ꯖꯨꯔꯥꯁꯤꯁꯨ ꯐꯪꯍꯧꯗꯕ, ꯑꯗꯨꯒ ꯑꯩꯒꯤ ꯁꯟꯕꯤ ꯑꯁꯤꯕꯨꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯁꯟꯕꯤ ꯑꯅꯤꯗꯣ ꯃꯗꯨꯗꯒꯤ ꯑꯃ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯪꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯄꯨꯔꯒ ꯌꯣꯜꯂꯨꯕꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡꯗꯨ ꯍꯦꯟꯕ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯕꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯁꯟꯕꯤꯁꯤ ꯅꯍꯥꯛꯅꯗꯤ ꯍꯨꯔꯥꯜꯂꯛꯂꯦ꯫ ꯐꯔꯦ, ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛ ꯁꯨꯕꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯨꯄꯥꯗꯨꯅ ꯍꯟꯗꯛꯃꯨꯛ ꯄꯨꯔꯛꯀꯗꯧꯔꯤꯕ ꯁꯟꯕꯤꯗꯣ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥꯗꯨ ꯈꯪꯍꯟꯗꯅ, ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯗꯅ ꯍꯨꯔꯥꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯊꯥꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯅꯍꯥꯛꯄꯨꯁꯨ ꯌꯥꯎꯍꯟꯒꯦ꯫ ꯍꯦꯟꯕꯅ ꯈꯨꯝꯃꯤ, ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯩꯍꯥꯛ ꯁꯣꯏꯗꯅꯃꯛ ꯁꯟꯕꯤꯗꯣ ꯍꯨꯔꯥꯟꯒꯦ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯁꯥꯡꯕ ꯊꯧꯔꯤ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯕꯗ ꯊꯧꯔꯤ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯗ꯭ꯔꯤꯉꯩ ꯁꯟꯕꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯅꯨꯄా ꯑꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯍꯟꯗꯛꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥꯗ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯒ ꯑꯁꯤꯕ ꯁꯥꯔꯒ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯟꯕꯅ ꯌꯥꯜꯂꯒ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯗꯤ ꯃꯤ ꯑꯁꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯅ ꯅꯨꯄꯥꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯤꯕ? ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯑꯁꯤꯕ ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯍꯥꯞꯂꯒ ꯍꯤꯡꯒꯠꯍꯟꯕꯁꯨ ꯉꯝꯕ ꯅꯠꯇꯦ꯫ ꯑꯁꯤꯕ, ꯅꯍꯥꯛꯇꯤ ꯑꯗꯨꯃꯛ ꯌꯥꯜꯂꯒ ꯂꯩꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯌꯥꯝꯅ ꯊꯨꯅ ꯎꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯁꯝꯕ ꯂꯝꯕꯤꯗ ꯆꯦꯟꯈ꯭ꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯃꯁꯤꯕꯨ ꯇꯁꯦꯡꯕꯃꯛꯀꯤ ꯃꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯍꯜꯂꯒ ꯁꯥꯟꯅꯔꯤꯕ ꯃꯤꯇ꯭ꯔꯪꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯐꯔꯦ, ꯑꯩ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯌꯥꯜꯍꯧꯔꯤꯕꯗꯣ ꯃꯗꯨ ꯑꯃꯨꯛꯇꯪꯒ ꯍꯜꯂꯒ ꯌꯦꯡꯂꯨꯒꯦ꯫ ꯉꯁꯥꯏ ꯌꯥꯜꯍꯧꯔꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯌꯥꯜꯂꯒ ꯂꯩꯔꯝꯂꯒꯗꯤ ꯃꯍꯥꯛꯇꯣ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯜꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯁꯦ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛ ꯑꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ
ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯁꯟꯕꯤꯗꯨ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯉꯁꯥꯏ ꯌꯥꯜꯍꯧꯔꯤꯕ ꯍꯛꯆꯥꯡꯗꯨ ꯌꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯅꯕ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯁꯟꯕꯤꯗꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯛꯆꯥꯡꯗꯨ ꯌꯥꯜꯂꯝꯗꯕꯗꯨꯗ ꯃꯍꯥꯛꯀꯤ ꯁꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯟꯕꯤꯗꯨ ꯍꯟꯗꯛꯃꯨꯛꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯩꯔꯒꯅꯤ ꯈꯟꯕꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯁꯟꯕꯤꯗꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯪꯍꯟꯗ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯟꯕꯤꯗꯨ ꯂꯧꯕ ꯆꯠꯈꯤꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯕꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯊꯥꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯟꯗꯛ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯁꯟꯕꯤꯗꯣ ꯑꯃꯨꯛꯀ ꯃꯁꯥ ꯈꯪꯍꯟꯗꯅ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯍꯟꯗ ꯍꯨꯔꯥꯜꯂꯛꯄ ꯉꯝꯂꯒꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯍꯥꯛ ꯍꯟꯗꯛꯃꯨꯛꯀꯁꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ?" ꯍꯦꯟꯕꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯁꯟꯕꯤꯗꯨ ꯄꯨꯔꯒ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯂꯥꯛꯄꯗꯨ ꯍꯦꯟꯕꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯁꯟꯕꯤ ꯑꯃꯅ ꯈꯣꯡꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯟꯕꯤꯅ ꯈꯣꯡꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯦ, ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯁꯟꯕꯤꯗꯨꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯕ ꯃꯥꯜꯂꯦ꯫ ꯑꯩ ꯃꯣꯡꯁꯣꯡꯁꯤꯗ ꯆꯪꯂꯒ ꯑꯃꯨꯛꯇꯕꯨ ꯊꯤꯔꯨꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯟꯕꯤꯗꯨ ꯄꯨꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯡꯁꯣꯡꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯁꯟꯕꯤ ꯊꯤꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ ꯄꯨꯜꯂꯒ ꯊꯝꯂꯤꯕ ꯁꯟꯕꯤꯗꯣ ꯍꯦꯟꯕꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯕꯅ ꯅꯨꯄꯥꯗꯨꯗꯒꯤ ꯁꯟꯕꯤ ꯑꯍꯨꯝꯃꯛ ꯃꯥꯏ ꯄꯥꯛꯅ ꯍꯨꯔꯥꯜꯂꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯕꯕꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯒꯤ ꯂꯨꯆꯤꯡꯕ, ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯕꯤ ꯑꯍꯨꯝꯗꯨꯒꯤ ꯃꯄꯨ ꯅꯨꯄꯥꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯩ ꯉꯥꯡꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ 3-4ꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯨꯔꯥꯟꯕꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯂꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯂꯒ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯊꯤꯔꯒ ꯍꯨꯔꯥꯜꯂꯨꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯔꯒ ꯂꯩꯍꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯍꯥꯛꯅ ꯈꯔ ꯂꯥꯞꯄ ꯃꯐꯝꯁꯤꯡꯗ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯟꯕꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯨꯔꯥꯜꯂꯒ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ, ꯁꯦꯜ ꯀꯌꯥꯃꯔꯨꯝ, ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥꯃꯔꯨꯝ ꯈꯥꯎꯖꯥꯎ ꯑꯆꯧꯕ ꯈꯔꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯣꯜ 5ꯒꯤ ꯃꯊꯛꯇ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯁꯟꯕꯤ 3ꯗꯨꯒ ꯂꯣꯏꯅꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯀꯌꯥꯃꯔꯨꯝ ꯍꯥꯞꯂꯕ ꯁꯒꯣꯜ 5ꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯂꯤꯕ ꯍꯅꯨꯕꯤꯗꯨꯗ ꯍꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯟ, ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯊꯝꯂꯤꯕ ꯑꯇꯥꯡꯕ ꯄꯣꯠꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯁꯨ ꯇꯝꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯟꯕ ꯁꯟꯕꯤ 3 ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯂꯕ ꯁꯒꯣꯜ 5ꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯁꯟꯕꯤ 3ꯗꯨꯒꯤ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯟꯕꯤ 3ꯗꯨ ꯃꯈꯣꯏꯒꯤ ꯁꯒꯣꯜꯁꯪꯗ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯒꯣꯜ 5ꯗꯨ ꯄꯨꯔꯒ ꯍꯦꯟꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯥꯡꯂꯨꯔꯕ ꯃꯈꯣꯏꯒꯤ ꯁꯟꯕꯤ 3ꯗꯣ ꯑꯃꯨꯛ ꯐꯪꯖꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫
ꯍꯦꯟꯕꯅ ꯃꯌꯨꯝꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯈꯜꯂꯒ ꯁꯦꯠꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯟꯕ ꯐꯖꯔꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯆꯤꯟꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ, ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯍꯦꯟꯕ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯀꯧꯕꯗꯨ ꯇꯥꯕꯗꯒꯤ ꯃꯄꯥꯁꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯏꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯀ ꯍꯥꯏꯕꯗꯨꯔꯥ? ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ?" ꯍꯦꯟꯕ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯁꯛ ꯈꯪꯕꯤꯔꯕꯔꯣ? ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕꯤꯔꯔꯣꯏꯗꯕꯔꯥ?" ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ?" "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯁꯤ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯇꯣꯟꯕ ꯍꯦꯟꯕꯅꯤ." "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯅꯪꯕꯨ ꯅꯁꯛ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯔꯝꯕ ꯅꯍꯩ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯁꯤꯟꯐꯝꯕꯨ ꯍꯥꯏꯔꯛꯂꯕꯒꯦ?" "ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯔꯛꯂꯤꯕ ꯁꯤꯟꯐꯝ ꯑꯁꯤꯒꯤꯗꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯇꯝꯂꯛꯂꯦ꯫ ꯄꯥꯕꯨꯡꯅꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯑꯃ ꯍꯦꯛꯇ ꯇꯝꯕ ꯌꯥꯏ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯅ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯇꯝꯂꯛꯄꯅꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯁꯤꯡꯗ ꯅꯁꯥ ꯅꯁꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃ ꯍꯦꯛꯇ ꯇꯝꯖꯔꯨꯁꯣ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯣꯏꯕꯅ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯅꯤꯡꯊꯧꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯜ ꯄꯥꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯐꯥꯎꯕ ꯃꯁꯥꯅ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯏꯄꯥꯅ ꯆꯠꯂꯒ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯔꯨꯁꯣ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯁꯤꯟꯐꯝꯁꯤ ꯍꯪꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯁꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯕꯤꯔꯝꯃꯨ." "ꯑꯦ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤꯡꯗꯨ ꯐꯥꯎ ꯈꯪꯖꯔꯤꯕ꯭ꯔꯣ?" "ꯈꯪꯉꯤ, ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯨꯁꯣ ꯍꯥꯏꯕꯅꯤ." ꯃꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯗꯣ ꯑꯩꯗꯤ ꯆꯠꯄ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯅꯤ, ꯑꯉꯝ ꯑꯊꯧꯅꯤ꯫ ꯋꯥꯐꯝꯁꯤ ꯑꯩꯅ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯏꯄꯥ ꯏꯆꯥꯕꯨ ꯅꯤꯡꯊꯧꯅ ꯍꯤꯡꯅꯈꯛ ꯊꯝꯂꯣꯏꯀꯣ." ꯍꯦꯟꯕ ꯁꯥꯎꯔꯞꯅ ꯈꯨꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯇꯧꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯕ ꯆꯠꯅꯤꯡꯒꯦꯔꯥ ꯆꯠꯅꯤꯡꯉꯣꯏꯔꯥ, ꯑꯩꯍꯥꯛꯅ ꯆꯠꯂꯣ ꯍꯥꯏꯔꯕꯗꯤ ꯆꯠꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯍꯥꯏꯕꯗ ꯆꯠꯇ꯭ꯔꯒꯗꯤ ꯑꯩ ꯇꯝꯊꯤꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ." ꯑꯗꯨꯕꯨ ꯑꯍꯜꯗꯨꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟꯕꯅ ꯃꯄꯥꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯍꯜꯗꯨꯁꯨ ꯀꯞꯂꯒ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜꯗꯨꯅ ꯀꯞꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯑꯍꯜ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯞꯂꯒ ꯂꯥꯛꯂꯤꯕꯗꯤ ꯀꯅꯥꯅ ꯀꯔꯤ ꯂꯥꯛꯆꯈꯤꯕ ꯌꯥꯎꯔꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ." "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯩꯖꯩ꯫ ꯑꯩꯍꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯑꯃ ꯍꯦꯛꯇ ꯇꯝꯂꯨꯅꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯃꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯩꯍꯥꯛꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯄꯨ ꯀꯤꯍꯜꯂꯒ ꯊꯥꯔꯛꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜꯗꯨ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯑꯍꯜ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯨ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯤꯕ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯂꯩꯕ ꯌꯣꯠꯁꯕꯤꯁꯦ ꯅꯤꯡꯊꯧ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯒꯤ
ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯍꯨꯔꯥꯟꯕ ꯉꯝꯂꯒꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅꯃꯛ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯒ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤꯗꯃꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯗ ꯇꯝꯂꯨꯁꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯦꯟꯕꯗ ꯇꯝꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯝꯃꯤ, ꯌꯣꯠꯁꯕꯤ ꯑꯃꯈꯛ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯔꯥꯏꯕ ꯊꯕꯛꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯍꯦꯟꯕꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯊꯦꯕ 3ꯈꯛ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯈꯪꯗꯅꯕ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯦꯕ 3ꯗꯣ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯅꯤꯡꯊꯧꯒꯤ ꯆꯥꯛꯈꯨꯝꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯌꯣꯠꯁꯕꯤꯗꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯊꯦꯕ ꯑꯃꯈꯛ ꯂꯧꯊꯣꯛꯂꯒ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯊꯦꯕꯗꯨ ꯆꯥꯛꯈꯨꯝꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯕꯗꯨꯗ ꯌꯦꯡꯅꯔꯒ ꯐꯥꯎ ꯐꯥꯎ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯅ ꯂꯥꯎꯔꯛꯈꯤ, ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯏꯈꯣ, ꯇꯞꯊꯈꯣ, ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯦꯕꯅꯤ, ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯆꯦꯜꯂꯒ ꯁꯥꯟꯅꯁꯅꯨ꯫ ꯊꯦꯕꯗꯨ ꯆꯥꯛꯈꯨꯝꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟꯕꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯊꯦꯕ ꯑꯃꯃꯨꯛ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯁꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯊꯦꯕꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯃꯅꯨꯡꯁꯤꯗ ꯆꯦꯜꯂꯒ ꯁꯥꯟꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯁꯨꯕ ꯊꯦꯕꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯃꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟꯕꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯊꯦꯕꯗꯣ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯆꯉꯛꯅꯔꯕ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯊꯦꯕꯗꯨꯕꯨ ꯆꯥꯛꯈꯨꯝ ꯃꯅꯨꯡꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯞꯊꯕꯤꯌꯨ꯫ ꯊꯦꯕ ꯑꯁꯤꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯁꯥꯟꯅꯔꯤꯕꯁꯦ ꯆꯥꯛꯈꯨꯝꯁꯤꯗ ꯑꯍꯣꯕ ꯑꯃꯈꯛ ꯁꯣꯏꯗꯅꯃꯛ ꯂꯩꯔꯝꯅꯤ꯫ ꯊꯦꯕꯁꯤꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯁꯥꯟꯅꯔꯒ ꯂꯩꯕꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯁꯦ ꯆꯤꯡꯁꯤꯜꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯤꯕ ꯃꯈꯨꯜꯗꯣ ꯃꯗꯨ ꯑꯣꯏꯅ ꯊꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯛꯂꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯍꯦꯟꯕꯅ ꯌꯣꯠꯁꯕꯤꯗꯣ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ꯫ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯀꯣꯅꯨꯡꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯣꯠꯁꯕꯤꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯑꯆꯆꯥ, ꯂꯥꯛꯆꯩꯗ, ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯍꯥꯛꯅ ꯑꯁꯨꯛ ꯂꯥꯛꯆꯅ ꯑꯄꯪꯕ ꯁꯤꯔꯝꯂꯕ? ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯒꯤ ꯌꯣꯠꯁꯕꯤꯗꯨꯕꯨ ꯍꯨꯔꯒ ꯄꯨꯈ꯭ꯔꯕ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯛꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯏꯅꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯍꯥꯛ ꯀꯨꯝꯂꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯅꯤꯡꯊꯧ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯄꯪꯕ ꯁꯤꯔꯝꯂꯕ? ꯏꯅꯤꯡꯊꯧꯗꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯈꯛꯇꯃꯛ ꯂꯩꯕ, ꯅꯔꯜ ꯈꯛꯇꯃꯛ ꯄꯥꯏꯕ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯤ ꯂꯩꯇꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯇꯃꯛ ꯈꯪꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕꯗꯨꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯍꯦ ꯂꯝꯕꯣꯏꯕ, ꯅꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯊꯦꯡꯅꯔꯕꯗꯤ ꯅꯍꯥꯛꯄꯨꯁꯨ ꯑꯄꯪꯕ ꯁꯤꯔꯒ ꯆꯠꯈꯤꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯍꯥꯛꯀꯁꯨ ꯊꯦꯡꯅꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯂꯝꯕꯣꯏꯕ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯄꯣꯡ ꯆꯥꯎꯅ ꯈꯨꯝꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯊꯦꯡꯅꯖꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯍꯨꯔꯥꯟꯕ ꯃꯆꯥꯁꯤꯡꯁꯦ ꯃꯁꯤꯒ ꯊꯦꯡꯅꯔꯒ ꯆꯞ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ
ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯃꯊꯪ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ꯫